ngasi numida wairam phongkiba tongan tongan ba Manipuri sifong singdagi maruibi I pausing mayamna thamjagi ahanbada tongan ba phongkiba sifong singi tongan ba content sing mayamna share tawjari ahanbada Kuki theory sing drone sijinaduna landarakpada mama sire masanupi sokle command personal yauna kaya aso apanangkhre mafam kya da khuthoknari haiba pauzal pausi ki ahanba lamaidigi lokhu sarkar mayamna thamjari loidana Imphal West district curfew thamjinkhre Imphal West District ki Lamsang Police Station ki manung sana lairiba Harauthel Sports University ka thangnana lairiba Bethel singthaktagi Kuki theory singna drone sijinaduna bomb yauna apapa makhal ki nongmai sing sijinaduna landarakpada mama masa commando personnel ama yauna kaya aso apanangkhre asok pa ama lekatnaba ngamdana laikhitre press na phangba pawra thawdo singa si nungthil pung amaga makhai khar helakpar ikhang khangodana Harauthel Sport University ki mathak thang sing mathaktagi khulai pipe Kuki terrorist na kauktruk tamna nomai kapsilakhi noi kapsilakki thawdok atuda drone ahum yauna mafam adura paisilaktuna bombs thadarakhi bomb thadarakpa adura bomb masena panduna commando personnel ama makona sokhi loina nongmaina panduna leikidraba mauna adu ngangom ongbi surbala sai kuntra mapuroiba ngangom ingo kawi mak BDF oina kangsup singkhong da hangliba BDF post duty tawduna lairi aduga nongmaina panduna soklabi maki masanapi adugi mamingna memisa sai tara kawi mauna adu maki mapam kauktruk ta satluraga mapuroibigi mayum phayeng umang leikai tamna lakpigi lambida nongmaina pankibane masanapi aduna yet thangba pambom na nongmai maru ama panduna sokpadigi hauzik rims hospital laikanari maki phibam thoidokna aruba oidre hari aduga thawdo adu laikhidrabi surbalagi asi waksang hauziksu rims mokta lairi thawdo adu thokpigi pau phangbadagi mafam aduda CRPF amadi state forcing thomjinduna Kuki terroristing akan mamong kuthonari tanja adu drone ahum paisilaktuna bomb thadarakpadigi police commando personnel ama makhong soktuna rims hospital laikanari loidana satharakhiba bomb gi attack aduda mafam aduda leiba yum mathakta tasinduna ama ata sauna thoki Kuki terroristing na takthokna basa thakhiba kuthokna bigi thawdo adu numidang wairam pung manga ga makhai rom taba phawbus takhi loinana haujik tongan ba mafam singna security force na paksa na question duna thambaga loina coming operation sathari Kuki theory singa kuthokna bigi thawdo adu nakal ani da aso apan makhata na thoklamba yabigi thajaba leiri loinana mamsilakpa matam adu fawbada nakal ani da kuthokna ki hairi kuthokna bigi thawdo adu sangsilakhiba khulngak pasingi marakta khara aso apan nangba yawki hairi kuthokna bigi pawdu phangmadagi central force ki bulletproof casper gari kharasu tuan ba mafam singa sangsilaktuna tear gas kaptuna miyam punba tankhai central force ki thawong miyamna pena khidi hairi ngasi Harauthel da Kuki terrorist na satharakhiba landa adu da misimina amadi aso apan yarakpadagi Imphal West District pumara matam kaktaba curfew thamjinkhre amaramda Harauthel Kuki terrorist landa rakhiba matamda iket khenadana Tayen pokpidasu Kuki singna mitai tamna nomai kapsilakre nomai kapsilakhiba adugi pau phangmadagi mafam adu central amadi state force sing sangsinduna mekupna hom singna lairi aduga sheraudasu numidang wairam nongthakta searchlight kumba singnane oiba khara ukhi loinana mafam adugi miyamna thawong aduda singnabadagi section thorang laukhatuna lainari hari amaromdana lairik haiba senjau paibising masagi oiza khaki yenglaga TV da wanganglamlaga loiri haina khallaga laikre kanglaipa lairik haiba thabak tawba senjau paibising masagi oiza khaki yenglaga TV da wanganglamlaga loiri haina khallaga laikre lairaba sinmi singna Manipur sigi damak thawai pamudana thengnaduna lairi lamyan bi irabot kumba mama lebak nungsiba madi masagi oizaba thibada lusingba lairaktabana Manipur gi phibam nomu gi suksilakpani haina political activist sapamsa kanglai palna phongdokre wapamasi mahairoi lob Socialist Student Union Manipur SSUM hamadi laimaram yepalamjing glubna sinduna ngasidagi hauduna thabum ama sathagadaba chamaga kungani palak suba lamyan bi irabo ningsing thabum thoram pangthokna magna phongdokhibani ningsing kubam thoram thawdokpigi thoram dura laimaram santi laikai da leiba lamyan ba irabot ki mitamda miyamna haikal lekat tamduna ikai khumna wotki thoram dura sapamsa kanglai palna hai Manipur si ngasi mak oiriba phibam asida lamyan ba irabot kumba lusingba ma leiramlabadi irang asi lusinduna hena kumang soksin mangamba lamdama ma soidana oiramgani lamyan ba irabot kumba ama lamdam asida fangjaba asina su hena phaba khunai ama oiduna lakhibani lamdam asida mama lebak nungsiba migi masingdi aduki matik yamna lei khulngak pathulak libasing asi lalhauba nate marebak hananab sungthorakpani
lamjao amadi leira khulakta hingerek tuna ngak shelib ima singa sisu mareba nungsibagi tholakpane ki mana makha taraduna larik lesu haiba asaw asang singna masagi da makhanduna leiki ba madi tv da wangang laga loire khanbana chakhot lambi da thintarakpane yawol furup kudimakna aigi migi haiba thidana punamak amatu oina laminaduna manipur gi apunba saktam kanjana ba phirap lawmina saiki thauramadu SSUM gi president S Yaiman hai lamyan ba irabot ki mapa kumon lakpada miyamna mahakpu saithaduna sakna sonabigi lusingba sina pamlamba liklam tainaba ngamna bahona minasi semilon phaba manana ba khunai amadi mairoi singbu mai masing ningthina tamanba lamyan bi irabon manglamba manglan sing khara da oiraba sumang phauna ba ngamna ba SSUM gi makedigi angamba thak to honagani Thabum amasumna sathagadori bining sing tharamasibu manungsana relief camp da sangjapam lauduna lairiba mahiroi sing unaduna mai masingi lamda hena khumang choksinba ngamna ba thorom pekhat kane ki mangna hai manipur gi apunba gi saktam kanjana ba honabada mama oibi singna lauriba thaudang singbu ikai khumna ba utpu oina laita lairaba na mara moiraga mahi masing tamba phangjadaba mahiroi nupi masa tara SSUM gi makedigi lemna mahi tamhanwagi khongthang sathari makha tana sathagine afaba mahiroi kaya puthokna matamda khunai si manglomna sanchinba ngamgani haiba lamyan bi irawat gi wakhalon khudung inba oina mahiroi khunai na amato oina sanchin minasi haina mahna phongtokhi thauramduda leimaram gi akoibda leiriba miyoi kya su saru yakhi atopa pawmana pachoi gi MLA kunje sorna kilometer 2.6 sangba takyel lukram leirak ngasi dagi semba hokre Pasoi kendra gi khwaidi gi maru oiba lambi ama oiriba kilometer 2.6 sangba takyel lukram leirak haina khangnaba lambi paringa sigi phibam aduki matik phattana leibadagi miyamna satok sinda khudong sadaba kaya mayuknari bisiko onanaba ngasi pasoi kendra gi MLA sapam kunjesor ke bana semagi thabak sathabokre ngasi lambi paringa semna bagi damakta mari lenaba mesin sing amadi lambi sing thajinduna lambi semagi thabak hauki lambi sem haukiba siga iroinana MLA kebana lambi gi phibam yingsinbaga loinana miyamna phongdokhibadi naurem thong ahanbidagi hauraga takyel sangai pro FCI fauduna satlaga tidim ro tariba lambi asi kendra sigi oina khwaidigi maru oiba lamini maru oina haidiba lambi paringa sida FCI gi seng sakpuba gari sing maru oina sali adu bahandak ising isau hanna thokiba sina lambi paringa sigi phibam ka hena soksinki Manipur gi Chief Minister N Perena nong hek hangbaga phataba lambi sing semba hogani haina lauthokibagi matungina CM gi poktak makhada ngasidagi hauna lambi semagi thabak haure haina khangalakpadagi lambi semba hogani tha amagi manungda lambi semba lusinganai ki mana makata na phongdokhibadi lambi gi phibam ka haina phalandribasi lambi gi nak gate lairiba drain gi saruk marak nakpada leiba miyoi singna humjinba yawba amadi drain mathakta pochai paisinduna lanai property gum sijinabadagi ising sanpham leitabadagi sorokta tungsinduna leibadagi lamigi phibam asi ka hena phalaktabigi maramni maduna miyamna asigumba thaba asi matungda tawbigano nong tadrabadi thamagi manungda lambi semba lusinganaki amaromdana gari amadi miyamdagi sel khaiba yawna miyoni police na fokatkre ngarang security force kangmuna tuan mafam anidagi lahulup amagi ming sijinaduna lambi da lakpa gari singdagi tax lawba madi UPPK gi sel khaibada senaba miyema fokat pangamle haidi Police ki paunai police na akaknaba paw ma phangmari Bishnupur district ki all Kasar road phauduna CLB lambi da lakpa gari singdagi maduna tax lawra haiba khangmadagi mafamadu sangsinduna thibo humbagi thabak chathabada gari singdagi tax lawbada hakthengna senaba miyema fagat pangamki thagalaba miyedugi maming sabungbam bisorji sai kungani pan kawi mangondagi ULF haina thaba gari singdagi tax lawra sisinaba salan book ama fagat pangamki hari Amaromna Bishnupur District Police Commando na su miyamdagi namduna sel khaibada senaba UPPK gi lanmi ama sufagat pangamle hari pharaba miyedugi mamingna namairakpap ningthau sai nifugani thukawi mangondagi mobile phone ahum sel oina lupalising tara car ama fagalaba miyoising mari na police station da khushina khre hari